Manipurgi Wathok Asigi Waroisin Puraknaba Hotnabagi Mahutta combing operation Chatthaduna miyamda henna Awabapire haina India block ki maikaidagi fongdorakli. Center amadi state government na Manipur da thogliba irang asi loisinnaba hotnabagi mahutta Central Force kaya thajinduna combing operation paksana Chatthaduna miyamda henna Awabapire haina India block ki member amadi CPI Manipur State Council ge secretary oiramba L Sotin Kumarna political party taragi mahut silladuna fongdorakli. Imphal Congress Bhavan da pangthokpa paumisinga unaba amada wafam asi fongdokhibani. Mahakna makha tana haikibada Manipur da thogliba irang asi chahi ama helaklabani. Ngasi fauba center amadi state government na solution ama puraknaba hotnaba ude. Center da Modi na luchingba NDA government amuk nauna lakhre. Lengak asinasu Manipur gi Wathok asi loisingani haibagi thajaba leite. Narendra Modi ngasi fauba Manipur da laktuna Waroisin Puraknaba hotnaba leitri. Masigi matangdasu wa amata mapung fana ngangbasu leitri. Marak asida Modi na Prime Minister oina ahum suba term gi wasak lawkraba matung ahanba parliament mifam asida India gi President Draupadi Murmu na speech pibada Manipur gi matangda wafam amata pankhide. Masina Manipur asi center na thawoide haiba taklabani. Political party tarana Manipur gi governor unaraba matungda Manipur gi CM Biren su unarabani. Manipur da lairiba political party pumnamak pullaga Prime Minister Narendra Modi amadi Union Home Minister Amit Shah unashi haina akanma pressure PC hairambani. Ngasina ruling gi MLA khara Delhi da chatpa tawduna laikhai ama tadana lairi. Manipur da thogliba irang asi loisinnaba hotnabagi mahut Central Force mayam ama thajillaga namthagani haiba thawong adudi yaroi. Paksana combing operation tawduna khulngakpa faba NIA da sinaba kaya chatharakpa asina miyamda chahi ama henna waraklaba asida henna Awabapire ima ibel singda henna chaitheng nanghalle. Handak pangthokhiba Lok Sabha gi mikhalda Manipur gi seat animak Congress na fangduna BJP maithiba pikhibani. Miyamna piriba verdict asi yenglagadi Manipur gi lengak asi resign tawfam thoklabani. Ngasi kukina maitai sing Moredagi amasung Churachandpur dagi tanthorakpata natana Jiribam fawbada tanba horaklabani. Asiguma tanfam asida fam konduna leiba matam natte chapchana state asigidamak thengnafam thokpani. Ngasi center da BJP na luchingba NDA government lakrabasu BJP amadi alliance mising yamna hanthana kakhibani. India block ki oina masing yamna kadana yamna lingba opposition seat ama oiribani. Aikhoigi MP mayam asida taknaduna Manipur gi issue asi loisinnaba kanna hotnari. Masida Manipur gi Chief Minister yauna center da Prime Minister Narendra Modi da akanma pressure piminasi haiba wafam kayasu makhatana fongdokhi.